ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯇꯠꯂꯝꯕꯗꯒꯤ ꯆꯦꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯇ꯭ꯔꯦꯟ ꯈꯣꯡꯁꯥꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯌꯧꯁꯤꯟꯕ ꯉꯝꯗꯗꯨꯅ ꯖꯤꯔꯤꯕꯥꯝꯗ ꯍꯜꯂꯛꯈ꯭ꯔꯦ꯫ ꯅꯣꯔꯊ-ꯏꯁꯠ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯒꯤ ꯑꯈꯟꯅꯕ ꯇ꯭ꯔꯦꯟ ꯑꯃ ꯉꯁꯤ ꯑꯌꯨꯛ 𝗕𝗵𝗺ꯒꯤ 𝗕𝗵𝗴ꯗ ꯆꯦꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯇ꯭ꯔꯦꯟ ꯑꯃ ꯈꯣꯡꯁꯥꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯌꯧꯕ ꯉꯝꯗꯗꯨꯅ ꯖꯤꯔꯤꯕꯥꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯈꯣꯡꯁꯥꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 20 ꯔꯣꯝ ꯋꯥꯠꯂꯤꯉꯩ ꯊꯤꯡꯒꯧ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯌꯧꯗ꯭ꯔꯤꯉꯩ ꯇꯔꯅꯦꯜ ꯅꯝꯕꯔ 14ꯗꯒꯤꯅ 15ꯒꯤ ꯃꯔꯛꯇ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯆꯥꯎꯅ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯇ ꯑꯀꯥꯏꯕ ꯀꯌꯥ ꯊꯣꯛꯂꯛꯄꯗꯒꯤ ꯈꯣꯡꯁꯥꯡ ꯌꯧꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯜꯆꯔ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯍꯥꯟꯕ ꯏꯟꯖꯤꯟ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯍꯟꯕ ꯏꯟꯖꯤꯟ ꯑꯃ ꯆꯥꯛꯂꯛꯇꯨꯅ ꯆꯥꯎꯔꯥꯛꯅ ꯆꯦꯡ ꯕꯦꯒ 15,000 ꯔꯣꯝ ꯄꯨꯕ ꯗꯕꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯖꯤꯔꯤꯕꯥꯝ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯄꯨꯊꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯤꯔꯤꯕꯥꯝ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯁꯤ ꯁꯦꯝꯖꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯤꯟꯖꯥꯛ ꯄꯨꯁꯤꯜꯂꯛꯄ ꯇ꯭ꯔꯦꯟꯁꯤꯡ ꯈꯣꯡꯁꯥꯡꯒꯤꯗꯃꯛ ꯆꯦꯟꯕ ꯂꯦꯞꯈꯤꯒꯅꯤ꯫ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯌꯥꯗꯕꯗꯒꯤ ꯀꯨꯏꯅ ꯄꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯂꯨꯞ ꯑꯅꯤꯒꯤ ꯀꯦꯗꯔ ꯃꯔꯤꯁꯨ ꯐꯥꯒꯠꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅꯆꯤꯡꯕ ꯑꯃꯗꯤ ꯇꯝꯒꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯃꯍꯧꯁꯥꯒꯨꯝ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯂꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯦꯆꯤ ꯆꯤꯡꯂꯛꯇꯒꯤ ꯉꯔꯥꯡ ꯖꯨꯂꯥꯏ ꯇꯥꯡ 18ꯗ ꯐꯥꯒꯠ ꯉꯝꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ HE-36 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 5, SLR ꯃꯦꯒꯖꯤꯟ 1, 40mm ꯂꯦꯊꯣꯠ ꯁꯦꯜ 1, ꯗꯤꯇꯣꯅꯦꯇꯔ 1, ꯁ꯭ꯃꯣꯛ ꯁꯦꯜ 3, ꯀꯥꯞꯄ ꯌꯥꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ 13, empty case ammunition 52, HD ꯀꯥꯔꯇꯤꯖ 8 ꯑꯃꯗꯤ ꯑꯟꯃꯥꯔꯛ ꯐꯥꯌꯔ ꯑꯥꯎꯠ ꯀꯥꯔꯇꯤꯖ 3ꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯁꯦꯜ ꯈꯥꯏꯕꯗ ꯆꯦꯟꯅꯕ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ 𝗕𝗵-PWGꯒꯤ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔ 2 ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯨꯏꯅꯤꯡꯁꯨꯝꯕꯝ ꯀꯦꯟꯖꯣꯟ ꯁꯤꯡꯍ ꯆꯍꯤ 33 ꯑꯃꯗꯤ ꯏꯔꯣꯝ ꯃꯤꯀꯣꯏ ꯁꯤꯡꯍ ꯆꯍꯤ 48ꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ 3, ꯋꯥꯂꯦꯠ 1, ꯑꯙꯥꯔ ꯀꯥꯔꯗ 1, ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 30,000 ꯑꯃꯗꯤ ꯇꯨ-ꯋꯤꯂꯔ ꯚꯤꯍꯤꯀꯜ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯔꯄꯐꯒꯤ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔ 2 ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯐꯥꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯋꯥꯍꯦꯡꯕꯝ ꯇꯣꯝꯕꯤ ꯁꯤꯡꯍ ꯑꯦꯂꯥꯏꯁ ꯏꯕꯣꯇꯣꯝꯕꯤ ꯑꯦꯂꯥꯏꯁ ꯆꯥꯎꯊꯣꯏ ꯆꯍꯤ 48 ꯑꯃꯗꯤ ꯊꯧꯗꯥꯝ ꯍꯦꯝꯆꯥꯟ ꯑꯦꯂꯥꯏꯁ ꯏꯉꯣ ꯁꯤꯡꯍ ꯆꯍꯤ 92, ꯃꯍꯩꯁꯪ ꯑꯃꯗꯤ ꯂꯅꯥꯏ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯈꯥꯏꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 3, ꯋꯥꯟꯂꯦꯠ 1, ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 18,910 ꯑꯃꯗꯤ 4-ꯋꯤꯂꯔ ꯚꯤꯍꯤꯀꯜ 1 ꯐꯥꯒꯠꯂꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯇꯃꯦꯡꯂꯣꯡꯗꯒꯤ ꯗꯝꯊꯥꯡꯂꯣꯡ ꯚꯤꯂꯦꯖꯇ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗ ꯃꯃꯥ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯦ, ꯃꯄꯨꯔꯣꯏꯕ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯔꯗ ꯅꯝꯕꯔ 3 ꯗꯤꯝꯊꯥꯡꯂꯣꯡ ꯚꯤꯂꯦꯖꯇ ꯆꯤꯡꯌꯥꯗ ꯁꯥꯕ ꯌꯨꯝ ꯑꯃ ꯂꯩꯈꯣꯝ ꯂꯩꯅꯥꯡꯒ ꯂꯣꯏꯅꯅ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯌꯨꯝ ꯑꯃ ꯅꯟꯁꯤꯟꯕꯗꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯃꯥ ꯃꯆꯥ ꯁꯤꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯁꯥꯊꯤꯅ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯁꯣꯛꯂꯕ ꯃꯄꯨꯔꯣꯏꯕ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝꯗꯤ ꯇꯃꯦꯡꯂꯣꯡꯒꯤ ꯑꯋꯥꯡꯂꯣꯡ ꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗꯧꯖꯥꯡꯂꯤꯌꯨ ꯆꯍꯤ 19 ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯆꯍꯤ 2ꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯅꯝꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯝꯅ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯔꯤꯕ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯤꯡꯁꯤꯡꯂꯨꯡ ꯀꯥꯡꯃꯩ ꯆꯍꯤ 32 ꯀꯧꯏ꯫ ꯃꯍꯥꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯀꯟꯁꯇꯦꯕꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯇꯃꯦꯡꯂꯣꯡꯗ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯤꯉꯩ ꯃꯇꯝꯗ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯈꯨꯗꯛꯇ ꯌꯨꯝꯊꯪꯅꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯤꯡꯌꯥꯗ ꯅꯛꯅ ꯁꯥꯔꯤꯕ ꯔꯤꯡꯁꯤꯡꯂꯨꯡꯒꯤ ꯖꯤꯡꯒꯅ ꯀꯨꯞꯄ ꯎꯒꯤ ꯌꯨꯝ ꯑꯗꯨ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯂꯩꯄꯥꯛ ꯑꯃꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯈꯨꯗꯛꯇ ꯈꯨꯟꯖꯥꯁꯤꯡꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯅꯤꯡꯁꯤꯡꯂꯨꯟꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯆꯍꯤ 2ꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯁꯤꯡꯂꯨꯡꯅ ꯌꯥꯝꯅ ꯊꯤꯅ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯈꯨꯗꯛꯇ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯤꯚꯝ
थीना सोक्पदगी ngasi ayuk Imphal-gi Jenims Hospital-da purakuna hauzik layengbagi thabak sathari. Thaudok asigi pau phangbadagi Tamelong District ki Deputy Commissioner Dr. 𝗓𝗵𝗶 IAS Tamelong District Police ki SP amadi atai District Nodal Officer sing loinana Civil Society Organization singa loinana thaudok thokphamda laktuna yengsinki amasung laikhidrabagi maphamda thamoi sokna awaba phongdokki. DC 𝗬𝗵𝗀 phongdokkibada laikhidraba mama mapa mathau taba 𝗧𝗺𝗍 chap chana pigani hauzik soktuna laikatnariba ningsinglunggi layengbada pangba yaba mateng pangani haina phongdokki. Amaromdana thaudok asigi pau phangbadagi Manipur Chief Minister 𝗕𝗵𝗵𝗏 mahakki social media da X ta thagalakpa post amagi matung ina chingning khaibagi thaudok aduda laikhidraba mama machagi maphamda thamoi sokna nungaitaba phongdorakli loinana laikhidraba imungda Manipur lengagi maikaidagi piba yaba mateng pigani haiba wafamsu phongdokki.